Ngasigi oiba tongan page karagi posting collection tawdringagi mangoinana nungtil pausegi chipongama oiriba pandamdagi lokhotcharaga thamjage Aranba Propoganda da Yelhoumising thugumsi haiba lalawlup mangagi wafamna ahan boina kudol tamjage amadi video sibu mengtabiri punamakpu Loktak Mapao updates ki mekaidagi taramna okchabaga loinana ikai kamna butchari amasong sokilan ki bada ngakpiu haiba wafam thamjari masana commander ni haijaba as common minta Myanmar haiba mioi amana teachers activities of general Anthony Simre Army Chief of NSN IM haina caption piduna ikiba article asimo angakpa poi asigumba Aranba Propoganda asina lang oiduna lamdam asigi Yelhoumising thugumsi haina KCP Kykl Prepak Pro amasong koireng na luchingba UNLF na punna thadorokpa chirolamana pongdorokli lalolupsing asina punna thadorokpa chirolamana hai as common minta Myanmar hairiba mioi asina iriba article asina NSN IM gi Army Chief General Anthony Simre na tawkiba Aranba singna naga amasong maitai purup anigi Revolutionary da chauna amang atatuan ba oina utli kuman haiba wahi ase maitai gi yek salai tareke manungda ama oibana miyamna mahakpu maitai amana NSN IM gi matakta maral siba oina uhale tasengna NSN IM gi matangda lalolupsingna manung hanjinna khangba leite amadi makoigi thabak tharomga aikhoige karigumba maong amatada mari leinade mahangna iriba wafamsing adudi intelligence unit natraga NSN IM na manungda khaktana khangadaba wafamni masida aikoina khanjilubagi su mathau tade asigumba Aranba wafamsing phongdokpa asina naga amasung maitai community anigi nungsinadana singsep thanaba sinbani haiba mayek sengna takle hairi mahangna iriba article aduda General Anthony Simre na Indian Army amasung masiga chaminariba PDF ka pullaga naga amasung maitai fighter ge mayokta thabak tauri haina lana sandokli adubu ground reality oinadi haukiba chahi amarom henba asida maitai insurgent group singna ngamkhai paringda Indian Army amasung makhoina sagotpa KNAB ga lantheng chathaduna lakli sanglaba matam asida General Anthony Simre na Indian Army ga punna thabak tawminabagi singnaba wafam amata leite hairi zero lasina makha taraduna as common minta hairiba mioi asina phongdokhiba wafamgi matangda sengdokladuna Manipurda kuki amasung maitai anigi marakta kuthoknaba asida aikoina yauksin kiba leite amadi ngamkhai aikogi marakta ceasefire sign tawnakibasu leite ngamkhai lantok lanchin tawba haibasi aikoi ishana iromdom tawjaba thabak amani masida kanagi mateng lawba amadi haijaba leite hairi handak as common minta hairiba mioi asina phongdorokliba wafam ase NSN IM na Indian Army na kuki militant sing sagotuna punna thabak tawminabagi matangda phongdorakhiba asengba wafam kaya adubu kupsinaba hotnaba thabakni maram asina lamdam asigi Yelhoumising asigumba Propoganda asida Thajabignu haina su lalawlu manga asina punna thadorokpa chirol asina phongdorokli paukse asigi makatana tablabasu tapna Manipurda soidana mahoksagi pibamda hanjilaklagani haiba Amit Shah gi wafam thamjagi tablabasu tapna Manipurda soidana mahoksagi punsida hanjilaklagani haibagi thajaba Union Home Minister Amit Shah na phongdokre haukiba Nimitta Times of Summit 2025 to wangang laduna Union Home Minister Amit Shah na Manipurda ngasidi tapna mahoksagi punsida hanjilaktuna tangdulai taba state ama mahoksagum oiba hodokle haina wafam thambaga loinana Manipurgi issue asi yamna complex oiba pak hekta solve tawba yaba oidabana matam khara changmani Manipurgi issue asi thamna yengmada laina urabasu tasengbadi yamna complex oiba issue amani haiba wafam thamladuna Amit Shah na hai thokliba si ethnic conflict ni masina masi riot ama nache mahangna makhata laduna Manipurda mukna riba thodok asi community anina magi community interest ta mukna bani asigumba thodok asi Manipurda di ahan bahandak ki asina natte mamang dasu kayarak asigumba ethnic conflict asi thokre karigumba ethnic conflict asi tholak masi chahi ahum natraga mari di adumak losinma ngamkhide amadi masina maram oiduna mioi dising kayagi punsisu pikhamnaki hainasu Amit Shah na phongdokhi Manipurda haukiba tha tare lom asi hingsa gi thodok sing thoktana ing tappa pibam ama leirakli ngasidi Manipurgi kaithel pumba mahoksagum kanare dukan singsu hangnare mahiloising sing hangduna mahoksagum mahimasing tambagi thabak inga chingna chathari matam khara leirabadi mapungphana Manipurda mahoksagi pibamda laklagani haibagi thajabasu Union Home Minister Amit Shah na thamki Manipurda mukna riba community anigi marakta wari sanaduna warisin ama puraknaba honaba thorangi matangda palladuna Amit Shah na hai Ministry of Home Affairs na hana community ani makki CSO sing tongan ba unaduna wari sabagi thabak chathakre
ngasi manipurgi situation asigi matangda aikoina aduk hakna nungnangningai oidre tapna soidanamakki mapung phana manipurda mausagi punchida hanjalaklagani manipurda president rule thambagi matangda palladuna union home minister Amit Shah na hai president rule thambagi matangda mipung kudimak magi oiba wakhalon adumak leigani president rule thamlagasu masida community animakna yaba ngamdrabadi thorang asi maipak loi haiba khangi adubu haujikti tangkak amada laklabanina aikoina mikup ama panthaba tawroi president rule thamkraba matung haujikti community anigi marakta wari sanabagi thabaksu kumangyang silakli hainasu union home minister Amit Shah na summit asida makatana phongdokhi nakala maromda manipur gi issue loishindana leibada nungnangba poi haiba Rahul Gandhi gi wafam thamjage manipur gi tungan ba community singi congress luchingba sing parliament te unaduna wari sanare haina congress luchingba Rahul Gandhi na phongdokladuna chahi ani faraklaba manipur gi issue ase ngasi pawaraisen purakpa ngamdana leiriba asida tasengna nungnangba poi haina phongdorakli amaromda Rahul Gandhi na manipur gi issue hakchina loubiba amadi manipur da irang hek tholakpadagi manipur da ahumlak laklambabu MPCC gi president ke Megachandra na apenba phongdorakli congress ki luchingba Rahul Gandhi na mahaki ex account da thadorokpa warol amada manipur gi tungan ba community singi congress luchingba singa mahaka parliament te unaduna manipur issue gi matangda wari sanare chahi ani phajilaklaba manipur issue gi chapchaba wari sinama ngasi phawba pudaktana leiriba asida tasengna aihak nunangba poi haujik manipur da president rule thamle amadi prime minister Narendra Modi ngasi phawba manipur da chattana leiri haina wafam thamlakli mahakna makha taraduna manipur miyamna state asida mahausa gi punchida hanjilakpa adubu khawrangna ngaiduna leiri indian khudimakna manipur gi crisis asigi matam kuina chanagadaba solution ama purapa pami issue asi loishinba haibasi aikoi gi national priority ni haina su phongdorokli amaromda Rahul Gandhi na phongdorokpa wafam aduga mari leinana manipur pradesh congress committee MPCC gi president Kisham Megachandra na ex ta phongdorokpa warol amada manipur gi issue gi matangda Rahul Gandhi na lumna lawbaga loinana irang asi hek tholakpadagi mahak masa manipur da ahumlak laktuna lamdam asigi miyam unaduna hakthengnana awa anada saruk yakibabu apenba madi thagatpa phongdorokli leibak tibadi manipur gi chahi ani phajilakleba irang asigi matangda prime minister Narendra Modi ngasi phawba manipur da laktuna mahaki party gi luchingba sing phawba unadri masimakna manipur miyambu nahakna luchingba ama oina puksel sengna nungsiba ngamde haiba mayek sengna takle adubu manipur miyamna ngasi su nahaki luching makada puksel sengna honaduna manipur da mahausa gi punchi hanjilakani haibagi thajaba thamli haina su phongdorokli makha satrakpada nungthil pause gi chepongama oiriba paujel dagi lakhotcharaga thamjage Myanmar da magnitude 7.7 yauna hakiba yohada laikidaba miyoi lising amaga ani yaukre lising kaya amana asopan nangkre hairi leba asige yumlonariba Myanmar da ngarang numit jungbada hakiba yoha aduda moksa lai khoromduna leiba miyoi sing amadi university amagi building ningkhaibada natana lebak asigi mafam kaya da ningkhaikiba building singna nanbada nupi angang yauna hojik phawbagi oina miyoi lising amaga ani laikidre lising kaya amana asopan nangkre hairi akai atoi thokraba mafam singda mi chibagi thabak chatharibana makhatana asiba amadi asokpa hingalakpa yana leiri haina phawgi source amana hairi mamang thakta Myanmar da yoha harbagi thakdok kayarak thokrabasu ngarangi asina khwaidai kana hakibuka loinana magnitude 7.7 yauna hakiba yoha asina central Myanmar gi sekang region ta khwaidagi hen akanba sapu piki hairi amaromda yoha haba sida soklaba seng mateng pangnabagi damak India gi makaidagi rescue amadi medical team ama thakre amadi Malaysia foreign ministry na miyo yangkhaina saba rescue team ama nomaijing nimitta tharagani haina laukthokkibaga loinana United Nations su $1 million manga ahanbagi relief oina mateng panglagani haina laukthokre amasung Russia na su miyo chamaga kunna saba rescue team amani supplier yawba plane ani mateng pangnabagi damak thakre haina pawgi source asina hairi ningsingbu yai Myanmar gi sekang city gi lemaidagi kilometer 10 lubu mafamda epicenter oikiba yuhar asina maram oiraga Thailand dagi Bangkok amasung Myanmar gi Mandalay da state of emergency sing mari leinaba government ki authorities sing na laukthokkibaga loinana yohana ate akai thon khraba building sing gi mafam sing da lanmi amadi disaster management gi team sing na mi kanbagi thabak leptana chatharakibani singtek singsattuna awai akhum pangthokre hairi sahi kudingi pangthoktuna lakpagum kumsi sahi gi oinasu aroiba lamtagi thangjada haibok chingi tharoi lokta singtek singsatpagi thoram pangthokre kabui customary council gi thangmi khamai kabuina yupan thaduna pangthokpa haukiba thoram ase learning tok sanamahi temple board ki vice president Bedyapati Senjamna luchingduna board asigi maibarel maisnam iboba luwang amadi amaiba sanglakpa salam mani meitaina laithau alampangwada amaibi loisang amadi pena loisangi thagoloisingsu saru yaki nakalamaromda temple board asigi senior member Kaisam Ibomcha mangana luchingduna board asigi umanglai loisangi sanglakpa konsam tomcho amadi amaibi loisang amasung pena loisangi thagoloisingna tera
tagi wangthonbi pung khuragi ahong pung kongbagi santong pung amadi kakwagi lamdai pungda lamta thangjagi aroibagi saroi khangduna awai akhum pangthokre hairi makha satarakpada national highway 2 amadi national highway 37 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari samriga taret amadi chamaga yangai ni thoi hairiba lambi asida apanba yaudana pusilakre makhatana potchai pusilakpada khudongthiba thoktanabagi damak chingnangai oiba mapamsingda security force na akanba section tarang lokhatke manipur district punamakta pamdaba thokdok thoktanabagi damak chingamasung tamda punna checkpoint chamaga taraga ni thoi hangduna achat ongsing check tawbagi thabak chathakre haina manipur police control room thadrokpa chirolamana khangalakli